ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ ꯃꯅꯤꯄꯨꯔꯒꯤ 12 ꯑꯦꯛꯖꯥꯝ ꯍꯧꯖꯤꯛ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯔꯤꯖꯜ ꯑꯥꯎꯠꯇꯤ ꯑꯣꯏꯔꯦ ꯃꯌꯥꯝ ꯔꯤꯖꯜꯗꯨ ꯀꯃꯥꯏꯅ ꯌꯦꯡꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯌꯥꯝ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯕ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛ ꯀꯣ ꯄꯣꯖꯤꯁꯟ ꯂꯣꯏꯅ ꯂꯦꯞꯄꯣ ꯂꯣꯏꯅꯃꯛ ꯊꯥꯕ ꯈꯨꯗꯤꯡ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯌꯥꯔꯤꯃꯈꯩ ꯐ꯭ꯔꯦꯟꯁꯤꯡ ꯀꯣ ꯑꯗꯨꯒꯨꯝꯕꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯂꯣꯏ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯀꯣ ꯀꯥꯎꯅ ꯁꯤꯌꯔ ꯇꯧꯕ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯕ ꯃꯤꯁꯤꯡ ꯀꯣ ꯍꯧꯖꯤꯛ ꯔꯤꯖꯜꯠꯁꯦ ꯑꯥꯎꯠ ꯑꯣꯏꯔꯦ ꯂꯤꯡꯛꯗꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯔꯤ ꯑꯗꯣ ꯃꯌꯥꯝ ꯔꯤꯖꯜꯠꯁꯦ ꯀꯃꯥꯏꯅ ꯌꯦꯡꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯎꯟꯁꯤꯜꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯑꯩ ꯗꯥꯏꯔꯦꯛ ꯑꯣꯐꯤꯁꯤꯌꯦꯜ ꯃꯥꯏ ꯂꯤꯡꯛꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯛꯀꯦꯀꯣ ꯑꯗꯨꯒ ꯔꯤꯖꯜꯠꯁꯦ ꯀꯃꯥꯏꯅ ꯌꯦꯡꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯆꯪꯉꯅꯤ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯔꯤꯖꯜꯠ ꯊꯥꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯗꯀꯣ ꯔꯤꯖꯜꯠ ꯊꯥꯕꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ सिगी रिजल्ट थाबसदा क्लिक तौरने दुगा थोले तो सिदा यो नेम ऑफ द एग्जामिनेशन हायर सेकेंडरी एग्जामिनेशन 2019 कमिंग सून ऐसे एग्जाम द रिजल्ट आउट ओरे मोय कन अपलोड तौरीबा मैम को रिजल्ट दी आउट ओरे लिंक दी एक्टिवेट तौदरी एक्टिवेट से कमिंग सून हाइरी हौजिक तोरकपसे आइ ngahak le तोरकपसे आइ होरे नुंदांग तोरकपसे आइ दुदि खंगदरे एग्जाम द रिजल्ट आउट ओरे लिंक से एक्टिवेट तौदब तंगाइरे मैम को अदु अमुकसु मैम सिगी डायरेक्ट लिंक से आई वीडियो की डिस्क्रिप्शन दा हपके सुंजो सोदना मैम वीडियो से शेयर तौबियु अदुगा अनौ बोइरगदि लाइक तौबियु अमसुम सब्सक्राइब तौबिरमुको 10 गिसु 10 गिदि खरा वाटली मेगी लास्ट वीक ता हाइदोकने हाय अदुना हौजिक सी 12 की रिजल्ट दी आउट ओइरे लिंक एक्टिवेट तौदुबो तंगाइरे लिंक एक्टिवेट सी ngahakle torokpose मैम को अदुंगा मिनरसी अपडेट अमु तौजरके अपडेट खुदिन खंगनबुई दमकता सब्सक्राइब तौरगा अदुगा वीडियो से शेयर तौबियु मैम को वीडियो से साइड लुइसिनजरगे एंड थैंक यू सो मच गाय बाय फॉर नाउ बाय बाय